Iran na Israel tamna ballistic missile kaya kapsinkhre, Israel na Iran gi evil prison da landakre. United States na ngarang Iran gi nuclear facility ahum da B2 bomber sizinaduna strike tawkhraba matung Iran na West Asia gi conflict asida Israel na US pu chingsinduna yaholi haina maral sekhibaga loinana Israel tamna ballistic missile kaya kapthorakre. Ballistic missile sing adu Jerusalem tamna pairakhi amasung Israel na Cyril khongduna miyambu alert lehelaba matungna missile sing adu nongthakta thugai ki haidi. Iran na ballistic missile kablakhraba matung Israel na Iran gi even prison da landaduna Iran gi phadok singbu khwaidigi cheksina thamliba kaisum sang asi amangata thogankhre. Israel na even prison target tawrakhiba si Iran na matam sangna state institution singi khuthangda power sizinaduna mara leitaba miyoi singbu kaisum sang asida thamjilakhiba thawong adu singnaduna amadi kaisum sang asida Israel ga lautu nai haibagi damak thamlakhiba miyoi sing adu thadoknaba thorang tarakpo oigani haidi. Israel amadi Iran gi lan kansilakpana maram oiraga Israel gi military na makhoi gi miyam da matam kharadi sokloi daba mafam da changjafam lauduna leinaba cheksin wa thamkhre. Iran asu compromise 3 haina mingthonduna Israel gi Tel Aviv amadi Haifa target tawduna missile amadi drone sing sizinaduna anova military campaign pangthoklagani haina phongdokkhre. Ngasigi oina Israel gi military na Iran gi military airport tarukta landaduna akaya toy thowan ki haina claim tawki landaba duda Iran gi fighter jet amadi helicopter daraga manga akaya toy thowan ki haidi. US gi thawongbo akan mamong da yaningdaba phongdoktuna Iran gi khatam al Anbiya Central Military Headquarters ki spokesperson Ibrahim Jolfakari na strike adugi dama US da matik chaba pau khumpi gani haiki. Commercial satellite na puthokpa imaging da Iran gi Fordo nuclear site ta chawna akaya toy thokpa ukhi. Imaging adu hena kupna yengshin bada nuclear facility asigi leinung da laiba uranium enriching centrifuge kaya akaya toy thoklamba yai haina akhangai singna phongdoki. West Asia da thokliba tangdu leita daba phibam asigi matang da tongan tongan balaibak singna pukning nungnang ba phongdoknarakre. US ke strike adu China amadi North Korea na akan mamong da yaningdaba phongdoktuna thawong aduna West Asia bu hena kangkhong chahele haiki. United Nations ki Secretary General Antonio Guterres su US ki thawong adu pukning nungnang ningai oiba amadi malem da hena chawba conflict thowalakpa yaba thawong ni haiki. Thadau NP Manipur amadi Meitei Alliance na Kaire Kuki tribe scheduled tribe list tagi lokthokna batak sinkhre. Thadau NP Manipur amasung Meitei Alliance na Ministry of Tribal Affairs Government of India da memorandum ama pisinduna Kaire Kuki tribes asi Manipur gi scheduled tribe list tagi lokthokna batak sinkhre. Loop ani asina ministry da pisinkhiba memorandum aduda Kaire Kuki tribes haiba wahai asimak Manipur gi scheduled tribe list tagi India gi constitution na piriba article 342 gi makhadani panba yai 2018 gi October 19 da Manipur state cabinet na Kaire Kuki tribes haiba wahai asi scheduled tribe list ta yahon khiba decision adu 2023 gi January 2 amasung chei sigi February 9 da lauthokna bagi damak recommendation PB naba ministry da haijaduna lakhibani. Kaire Kuki tribe asi Manipur gi scheduled tribe list tagi lauthokna bagi maram sing paladuna memorandum asi da Kaire Kuki tribe asi scheduled tribe list chalhan khiba asi maram chade lana hapchin khibani. Kaire Kuki tribes haiba asi da mapalam dagi changlakpa tribe sing yawi aduga hariba scheduled tribe ki list asi da Thadau community bu sasinaba tribe oina lauri. Kaire Kuki tribes list asi scheduled tribe list ta yaholiba asi matam adugi colonial rule na machoi tanaba khaidoknabagi lambi adumakni. Kuki asi tribe nate Kaire Kuki tribes bu scheduled tribe list ta yaholiba asi mapalam dagi changlakpa foreigners singna indigenous furup singda attack tawhanbibagum masina hana leijaramba asengba yellow furup singi sagai amadi charon surol sing mangna na basin bani haina memorandum asida phongdokli. Kaire Kuki tribe asi Manipur gi scheduled tribe list ta yauhanba asina constitution na piriba article khonggoina bani haurak from khangdaba tribal singda namduna yellow furup ohenbani masina maram oiraga Manipur da thokliba irang asigi mathakta amuki hena sathiba irang ama thoktana bagidamak Kaire Kuki tribe asi Manipur gi scheduled tribe list tagi tangai fadan lauthokhiba chungani haina memorandum asida palli. State highway singda free movement lehanbana santi purakpagi lambi oigani Megachandra. Manipur Pradesh Congress Committee MPCC ki President K Megachandra na haujik Manipur da tangdu leita daba fibam amada leiriba si Manipur ki National Highway sing asida micham praja sing na athingba yaudana chathok chasin yarabata da santi purakpagi lambi oigani haina phongdokre.
ꯄꯥꯎꯃꯤꯁꯤꯡꯅ ꯃꯦꯘ ꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯏꯂꯦꯛꯇꯦꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒꯗꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯋꯥꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤꯈꯛ ꯅꯠꯇꯅ ꯑꯇꯩ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤꯡꯗꯁꯨ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯄ ꯌꯥꯔꯛꯇ꯭ꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ 840 ꯔꯣꯝ ꯁꯨꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 9ꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯥꯏꯋꯦ ꯈꯨꯗꯤꯡꯃꯛꯇ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯆꯠꯍꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯤ.ꯑꯥꯔ. ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅꯁꯨ ꯍꯥꯏꯋꯦꯁꯤꯡꯗ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯃꯤꯌꯥꯝ ꯆꯠꯍꯟꯅꯕꯒꯤꯗꯃꯛ ꯕꯁ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯁꯀꯣꯔꯠ ꯄꯤꯗꯨꯅ ꯆꯠꯍꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ꯫ ꯃꯅꯤꯄꯨꯔꯗ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯂꯛꯄꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯇꯨ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝꯒꯤ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯑꯊꯤꯡꯕ ꯊꯝꯈꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫